Tabiriba madimideng tabiriba singgo hanba maktada akong sanba thoksomna ikai khumna jabaga loinana taramna okchari. Ahanba sinda ulibasi Bombay High Court tani. Court asida case amagi hearing chathari. Case asigi mari lainana maming lairaba advocate Bikramna wa ngang bahuri. Aikhogi lebak sida makhal makha kaya gi mi singni lairibase. Adubo tasing ba reality dadi ani khaktani. Sakti leiba mapanggal kanba amadi asonba. Sakti leiba mapanggal kanba singna police amadi media bo makhoigi mangkiba achanba mi natraga sa sing thinaba police amadi media bo sijanaduna phangi. Aduga lairaba asonba singti sa sanda phubagumna sinaba phubiba. Aduga makhoigi kholauna lambi sorokta thoktuna laujaba. My lord, Nandu bagulbo minung selectena miyoi kharana hatok pikraba victim amani. Masida leiriba minung sipoktaba saram chatpa ani sina mabu hatpani. Masida leiriba si Nandugi masanu pisingi. Baba Sahib Ambedkar masana iba constitution na aikhoi da ngaklo piba aikhoi gi right ki maramda makhoi ni school la tami. Aduga ngasina chahi 30 gi matungda makhoigi apokpa mapabungbo sathina phubiduna hatok pikre magi leiriba thaktuna maram orega masigi lebak sida phatraba miyamna khoktekbo ohele mamit uchadraba singda lo phanganduna asonba singi chaisu ohenbio amadi khonjel thokpa ngamdraba singi chaisu ohenbio my lord asumna advocate Bikramna just the hairba matung atopa nakal gisin amada muk olibasina advocate asigi nupi oribi Anuradha Anuna Maithongda Yamna Nungaitaba Awaba Sakpamga Loinana was basin amada tablet anikak loktoktuna Tataki Karigidamak Mahangna Sumna Tauribano Haibadudi Hauzik Pobagi Oina Kangbangam Bakaki Wari Paring Singda Maram Singdu Soidan Ulakani Wari Singasi Mamuta na Kang Nabakidamak Wari Paring Sida Adumak Pukning Changmina Kisi Aduga amuk sin sidagi nathairaga hanagi Bombay High Court ki sinda amuk ulai numit sigi court ki hearing loiraduna thongnarei thoglakpagi lambida victim gi family oiriba mama macha ahumda advocate Bikramna wa hairi nangkari suwagano kesi aikhoina mai pakna basang sili haujikti supnagi nang nasa amadi nangi angang singpu section leidib hono thagachari sahib Asumna hairam laga courtagi thoglak magi nupi da call tawi magi nupi anuna su magi nupa Bikram gi call lakpasi urabasu call receipt tawdana gari thawduna thoglaki Bikram su makata na ngayhak leiraga call tawwa lepte aduga anusu Bikram gi call receipt tawdaba makai ipa pakhatna karigumba hiram amada wakhal tawduna gari thawduna adumak chali Asumna lakpana Dr. Mox ko bamiyoi amaga mafam amada ipa pakatna nungaitaba sakpam amaga loinana unaduna leiri makhoi ani unaba sida kari wari sanaki kari thabak sing pangthoki haibadi hausiki oina ayengba singda uttana phumduna adumak thamle makha tabu warida soidana khangminagani asumna makhoi ani kana khangda chikna unaraba matung hausik mafam masi thadukuna anu magi gari da lakpa haure aduba hujiksu anugi ipa pakhatpa awaba sakpamdudi adumak loinari ahongba amata leitre Bikram su courtagi halaklaba matung swimming pool da ngayhak iroiraba matung magi nupi anuna leli pamjai haiduna lei jabun ama leiduna gari thauduna yum tamna lambi da halakli Bikramna halakpagi lambi da anuna call back tawruktuna wari sanai Anuna samjin sajinduna hari ay nangi kolak pa kanghudre Bikram nangi miss call se ay hujik ta thingnai oh nang kisu tawdam nadra kisu tawdi ay gari thori ngai da phone du silent da leiram lei nang kai da leirino ay supermarket ta lei ibani punna chalura taine numidang ki thongna na ba awara pa khara leiram laba adu dinang aingon da hairam godabani anyway gari do phasana thora khalo ai supung tarit makhai adu aida yum yorkani traffic jam yamoi hoi phare adudi asumna ngayhak phone da wari sarba matung anusu supermarket tagi yum yorakne
Mingsel mamang da ngayhak leppada magi khudangda gari yaurumdabadda ipa pakana phone adu lokthokuna kanagumba amada call tawi aduga hai aigi gari thamlambra adwaida Dr. Mox na khumlai ayam te yengki tasengna kaurum labru nangi dabo hoi as ai phajana khangdre anu sidadi leite oh god ai kadai da thamlam na jano anu sordu sangna ningthi jana mukto holo nangi gari do phangani asumna hainaraga phone thamkraba matung anu magi bag hangdoktuna yengbada magi gari du yaurami masidagi mahak sor khajiktang chaning tan holi adubo hausik phawbagi oinadi mahakka Dr. Mox ka kari mari leinaribano haibadudi utri aduga kari gidamakta mahakna ipa pakhaliba maithongda nungaitabak sakpham utuna magi mapuroibada karigumba minambagi mato ulibasina karigi maram singsi khangminanaba wari paring sida adumak pukning changmina khisi asumna ngaihaki matung Bikram su yum yaurakle ngasigi anugi matau sida karigumba chingnaba khar leibadagi table da leiriba anugi phone adu laukhatuna call history adu yengi mahakna yengba matamda recent call ta unknown number amakak yaurami number adu mahaki phone da save tawsindun thamki Bikramna anuda ice cream hangba matamda anuna kauthokdana leirak hogdre haibadagi Bikramna ma leirurage aduna magi gari du thau ponararoi yamna yaudre haiduna anugi gari du puraga chatki matang sida Bikramna anugi gari puduna chalibasi tasengbagidi magi gari du thau yaudabagi nate anuna ngasi gari asi thogduna kadai kadai chaloi kilometer kayam sangna gari si thaurui haibadu yengthoknabagidamak anugi gari si puri bani Bikramna supermarket chatkringaida anuna Indian Life Insurance to call tawduna wari kharasai hello India Life Insurance oibirabra hana mamangda call tawzakibaduni ai anuradani karigumba kharadi phanglabra khangba ngamlabra yaragadi khara thubiyo aina hana mangjongnana adomda details thajakhrabani asumna wahi kharase haraga call adu thamki kari maramgidamak anuna India Life Insurance Company da call tawribano kari karamba wari lainakibano natragana magi karamba plan amagidamaktano haibadudi hausik phawbagi utri makha taba wari da soidana khangminagani adubo hausik su anu ayengba aikhoina khangdaba wakhal amada adumak ungduna leiri Bikram su ice cream leiruraduna gari adu khami diary amada kilometer masing adu ningthina isili anuna ngasi gari asi thogduna chatluribasi kilometer nipani aduga Bikramna supermarket fawba chatlubada leiriba kilometer asina supnagi kilometer mari khaktani maram asina anusu ngasi supermarket ta chalui hairebanina anusu supnagi kilometer mari khak oifam thokpani supermarket chalubasi nataba kilometer mari gi arapa mafam amada anu chalure ma khangdaba thabak ama tawre haibasi Bikramna khangba ngamki asumna jingnaba amaga loinena Bikram imung changlakle aduga Bikram yu khar thaktuna chak chari chak chaba sida Dr. Mox ki machanupi su yauri mahak asi riyaga tinabani namidangi chakden asi chaba loireduna Dr. Mox ki machanupi si kep ama kauduna chatkrage hairakpada Bikramna ma thinbige haiduna thinnanaba semsai anunadi Dr. Mox ki yumda chalhan ningtabagi matau utuna yu thaglurabanina gari thaubudu nungairaroi haiduna Dr. Mox ki machanupibu Bikramna thindanaba anuna kanna honai adubo Bikramna karisu tawroi haiduna yum phawa thinbirami Dr. Mox tholtuna hairi yum phawa thinbirakpagi thagachari Bikramna amung hai kamdori Mox practice ti kamdong sathari adum nungairi adu nangdi meroli murder case ki matangda yamkana case thengnari hani tai chumiko matau karamna paudu nangna kadai yagi taribno news tagi tabani masidi news channel amata da khangantri nangi du soidraba aina
न्यूज़ तो उखिबनी अइना खनबदा अइखोइगी क्लाइंट सिंगसी चप मानब माले अइना नंगोंदे कॉल ट्राई तौबनी अदुबो फंगबा ngamde नंगी नंबर दो चेंज तौखरब्रा होय अइगे अतोपा नंबर अमा पारे ओ नंबर दो अमता हाइबिरो मोक्सना नंबर हाइरकपदगी विक्रम नमागी फोन लौथोक्तुना नमलगा कॉल तौसिंदुना येंगबदा महाकना हाना ममांगदा सेव तौखिबा अनुगी फोनदगी लौथोक्खिबा नंबर दो ओइदुना लैरमी मसिदगी विक्रम अंगकपा अमा ओइरदुना मागी चिंगनबदो हेनगलखि असुमना विक्रम सु मफमसे थादोक्लगा युम यौरक्लदुना गाड़ी खामी गाड़ी सिन चलुबा किलोमीटर मसिंगसी येंगबा मतमदा मोक्सकी युमदा चलुरगा हलकबा फावदा चंगलिबा किलोमीटर मसिंगसी मरीनी अदुगा मान सुपरमार्केट चलुबदुगा पुनसिलगना पुन्ना किलोमीटर निपानी अनुना ngasi चलुबा किलोमीटर मसिंगसिगा विक्रमना चलुबसिगा मानबगी मथक्ता अनुगी रिसेंट कॉल हिस्ट्री दा यावरंबा नंबर दो डॉक्टर मोक्स की ओरंबदुदा करिगुंबा अरुणबा खरदी लैरे खंदुना मागी चिंगनबा वखलसु का हेनगलखि मसिन मरम ओरगा विक्रमगी वखलसी असुकी मतिक नुंगाइतबा फावरे असुमना विक्रम गाड़ीदगी कुमथरकलबा मतुंग इमुंग द चंगलकलदुना नुमिदांगी तुमननबा सेम सारदुना अनुगा तुमथरमी विक्रमना अनुगी हक्सांग सोकपा मतमदा अनु हैनदबा फावरदुना तौरकनु हाइना विक्रमदा हाइ मसिदा विक्रमना साउना नंगना इंगोंदा मिनंबा असुमना हरि अनुना खुमलाई ऐ मिनमदे करी मतांगिनो असुमना हाइनरगा विक्रमना अनुदा डाउन स्टेयरदगी करिगुंबा पोट अमा लौरुनबा चलहलमी अनुसु पोट अदु लौबा लाकपदा टेबलदा लैरिबा थांग अदु उबदगी माकी वाखलदा विक्रमबो हातननबगी वाखल अमा पोकपा हौरखि लैरिबा थांग सिंगसिगी मनुंगदा ख्वाइदगी चावबा थांग अमा पाइखतुना मखोइगी तुमफम कादा अमुक अनु तपना चंगलई विक्रमना मनाक्ता चंगलकनबा कौसिलकपदगी अनु महाकना पाइरकलिबा थांग अदु मोन मखादा थमलगा विक्रमबो नुंगसिबा सादुना ngaihak नुंगसिना लैमिनरबा मतुंग तंजासी लौदुना मोन मखादा थमलिबा थांग अदु लौथोक्तुना अनुना विक्रमबो मबुक्ता थिंजले मरकथना मयामदा चैनल अमखक्तंग निंगसिंगजरमगे नैखाइबी टीम हारिबा चैनल असि मयामना खोंजल ओइना ताबिरिबा अकोंग चानबा थोकसोम आई इसामकी इचल नुपीगी चैनल नि एंटरटेनमेंट बेस तौबा हारिबा चैनल असिदा मयामबु ngaihak अवा पोथानबा नोखनबा वीडियो कया सेमदुना थागतचबनी मरमदुना आई इचल नुपीगी नैखाइबी टीम हारिबा चैनल असिगी वीडियो सिंग असिबुसु मिथेंग ताबिरगा सब्सक्राइब तौसिनबियो चैनल असिगी लिंक टाइटल अमदी डिस्क्रिप्शन दा हापचरमगे अदुगा कमेंट सु पिन तौजरमगे सोइदना सपोर्ट तौसिनबिरमु अदुदि मखा ताबा वारीदा अमुक पुकनिंग चंगमिनरसि अदुगा अनुना सिटी हॉस्पिटल दा फोन तौतुना एम्बुलेंस लाकना भाई हेलो आई हस्बैंड दो असोकबा मन मरम ओरगा खुदोंग थिनिंगाय ओरे लैरिबा मफमसिना बंद्रागी ओसिन व्यू प्लॉट नंबर 73 असुमना फोन तौदुना हाइरमलगा अनु मसादा ई तैरदुना मफम असिदगी तपना थोखि मतौसी मचानुपी रियाना उहोबदगी चिंगनरदुना ममाबु कौजै हंजिन हंजिन कौरबसु ममा अनुना करिगुंबा अमत खुमदा महाकी तपली तपलिब खोंथांग अदु अदुमक थांगदुना चली मतौसिदा हेन चिंगनबदगी रिया फमुंगदा तादुन लैरिबा मपागी मनाक्ता चंगलकपदा मपागी पुकचेपता थांगना थिनबदगी ई लेपतना थोक्तुना वाना चैना खंगलंबदु थेंगनखि मसिदगी इपा पाखतदुना रियाना विक्रमगी ममा अदुगा रियागिना मबुक बिजियादा कॉल तौदुन हाई इबो बाबागी पुक्ता थांगना थिले कैनो रिया नंग हारिदो इबो हौजी ई याम थोए हा अनुदी कदाई चक्रगे रिया रिया अइना हंगिसे फजन अमता खुमो करी करी तौनखिबा यावे हायो रिया अइना हंगिसे खुमो तंजासिदा फोन थांथदुना रियाना मपागी मबुक्ता थिल्लिबा थांग अदु सतोई अदुगा फोन अदु नाकोंगदा अमुक थांगले मबोकना पाखना अदुमक हंगले रिया नंग अइना हाइरिबसे ताब्रा बाबागी मसादा नंग करिमदा सोगलो हैनो इबो अइना थांगदु सतोखरे हा ओ
ai lage hause asumna ngayak wari sarba matung phone adu thamnakre Ria na thang adu satuk loban maram orega Bikram gi mabuki asokpa adu I ka hena thoglaki thokliba I adu pina mensinaba Ria na yamna kanna hona jai matang sida ambulance amadi police su yokselakle masidagi Ria ipa pakatna thang adu amuk paikhatli police na hai taptho thang do ingon piro asumna haraga thang adu lawi aduga lakminari betim da hai nupi police khara mafam se lakna bhai ko masi haraga Ria da amuk onsilaktuna amuk hari nangi mating pangna ba aikoi mafam se lakpani kaisu tawroi nangi madi kadai chakre Ria karimta khumde asumna ngaihaki matung nupi police ki timna Ria bu mafam sidagi puduna satki police officer asina hari namdev sir angang dugi mama du thina ba tim mama thakho thorang leisure sir ma yam lapna salong bani thajade sir aduga child welfare commission gi tim su yam thuna lakna bhai ko aduga angang si medical check up tawro fagani sir asumna Bikram su ambulance ta haptuna hospital ta pukhi mahang hospital salam daida mok saibo wahi ama yamna wan hairam ki aduga atopa nakal amadana Bikram gi machanupi Ria mafam amada puduna laklaga thamlami aduga nupi amana Ria da hari Ria ai projectani child welfare commission dagini aina mafam sir lagli se nangonda khudong kiba nangdana ba nang kaisu tawdana bani karigumba nangi apamba haidi nangna karingba wa ama hangba natraga hainingba leiragadi aingonda hairo ai mafam sida nangi damakta leisini Riana piroina na hanglei ai ki babadi kamdori nangi babado hojik hospital la leiri doctor singha mkhoi gi angamba thakta honaba yaba sing honare atopa nakal gi sin ama amuk ulai sinasida namdebana phone tawduna khangan badagi sub inspector Hars amadi assistant sub inspector Gauri police station da thunglari aduga makhoi anisi yum panminaduna leirba matai manaw amani namdebana hari sir nupi masatu salen sar ki room da leiri aduga mama dudi aikoi nauji su thiri SI Hars na hari o atai police station singdadi pau pikraba hoi pijakre sir SI Hars na Gauri da hari Gauri aikoi angang do amuk tong unabna fagadra hoi fagani sir asumna hairaduna angang adu unaba chatke tawbada namdebana amuk hari sir projecta josisu housing nupi misa duga leminari oh kanana mongonda pau piriba ai nupi bani sir karigi mongonda pau pirino sir masi protocol ni sir nupi misa do minor oibanina child welfare commission dagi kana gumba ma present oiba sumdabra sir hoine madu pumnamak oiragasu hana aikoi khanaraga adugi matungda child welfare commission da pau piba yaidana sorry sir masi compulsory ni aduga salen sir na su aingonda khangalakpadagi pau si pikibani sir ASI Gauri na amuk hanglai Bikram gi hakchang gi phibam de hauji kam dori madi hauji city hospital laikanari salen sir su mafam du da leiri matam simakta da atopa sin amad ohalibasina Bikram gi nupi anuna ahingi matam asida makhongna tapna lakpana hauji Bikram bu laying liba city hospital asi yaurakni aduga Bikram gi manakta sensilaktuna kaplaga Bikram ai soikhre haina hanjin hari police sing Bikram gi manakta gi anubu chingthokna bhonei adubu haujik su anugi chinbal dagi Bikram ai soikhre haiba waisi tattana adumak hairi aduga hanagi police station gi sin aduda amuk ulai sinasida ASI Gauri na Ria gi manakta changluktun hari Ria ai ASI Gauri ni ai khoi nangi mating pangu pami nangi yumda leirisi punna kana no Riana mikup khara tuminna leiruraga khumlai ima baba aduga ai
ngasi thokiba thokdoksig matangda nang aingonda karigumba khara haiba yabra Riana paukhum pibagi mahutta wahang oina hanglai aigi babadu siradra nangi babadu ma hausi hospital lady doctor sing ma bo operation tawri Ria ngasigi nangi ima babaga khana kibulebra matang sida child welfare commission ki lairiba nupi sina oina khumlai madam ma hausi wa phajana ngang ngambagi condition du oidri akhoi ani kaktang oina mapan da thoklaga wari sabu yagadra asumna haibadagi nupi masasi tahandana mapan da thoklakdaga wari sai child welfare commission dagi lakliba projekta na hari yengo angang haibasidi makhogi wakal pukning si khamtheng wasanba aduga makhogi pukning wakal si yam thuna kaigali nangna mabo namphudi hekta wangang hanaba honaba sungam loi haujuk phawbagi oinadi mabu phapun batawdri esai gauri na amuk hari ai mabu phapun bataw supamdi masigi damuktani aina mongonda wahang hanglibado nupi masasigi makhuta thang sori mapaiduna leiramba thengai rulgi matung ina ai khoina mongonda wahang hang bai bisi tangai fadi projekta na mu hari madu fana wargasu mabu nangna angang amo ina loina gadabani criminal amo oina khaloidabani please esai gaurina ai magi seliba pirol singsi evidence ki damta pami okay adu oiragadi child welfare commission home daki collection tawrba yagani asumna ngahak wari sarba matung gauri SI Hers ki room da changlai SI Hers na hanglai angang dono karing makhara haidorapra karim directe wari sanaring emikup sida Bandra police station asimaktada hospital dagi anubu phaduna purakhi room da pusilatuna famalaga gauri na anu da hari singtakera anuna karim ta khumlaktabadagi gauri room dagi thoklaklaga SI Hers ki room da leiringai da makhogi officer Salen changliptuna hari ngang nupi masaduna karing makhara harekpra SI Hers na hogatuna khumlai sir angang du wa hangbagi tanjatu child welfare gi worker duna aikhoi da pidre adu sir Bikram gi nupi anuna di karing makhara harekpra sir mana harekpa haibabo sorry haibasini gauri na amuk hanglai kanada Bikram dara aikhoi na Bikram bo operation gi damak pusinba matam duda man harekpani SI Hers na amuk khumlai wah prime suspect magi statement record tawna ba ay amuk ta sem sarukhi sir statement lobudu gauri su yahlo asumna Salen na haibadagi statement ki damak chatki officer Salen da call ama lakpadagi receive tawi aduga khumi yes forensic team mafam du da thunglabra okay ai lagi nakal amadana forensic team laktuna anugi dress change tawhanduna mathau taba test khudimak pangthokli police station asigi atopaka amadana SI Hers amadi ASI gauri wari sanari Hers na hari gauri forensic team lakpadudi nupi dudagi kari kari phangba ngami magi mawong matau do chingnaba lei masada su iyam tairami adudi magi nupadugi iwoigani madudi forensic na confirm tawgani ado nupiduna taidi karimta phongdoraktabra phongdokte nupiduna magi macha nupi Riyaga unabu pamawi hanjin Riya hanglai asumna makhoi ani ngaihak wari sanarba matung anubu thamlibaka aduda changlaklaga ASI gaurina wa khara hangba hori hospital duda nangna nangi napuroibada I am sorry haribadu madu karigino noyani gi marakta karigum problem khara laina kibra anu karimata khumde amuka namhang hangjilai aina hangsukumo problem laibra haibane wahang sida anuna problem laite haibagumna mangak adu hari asumna amukso hangi adudi kari to buyauki wahang sigi pakum pi bagi mahud macha nu pi wahang lei Riya kadai lekre matang sida SI Hers na amuk hari madam adom si Bikram Chandra bu hat na bu khone bagi maralda phadun thamlibani hausik
subnatagi nangonda phone call khaktang allow tawgani nangi ukil da natraga nangi family da phone tawbu yagani gyan tare ko nangi ukil legadra atopasin amada ulibasina bikramgi yumda forensic teamna kari kari khudam changdam sing leibagi haituna yamna kumna thijinduna sample sing collect tawri police officer salensu mafam asida leireduna hars ka phone da wari sanari commissioner su call tawre home minister maundu call tawre hari angang du thadokro sini adu sir mama du gi chap chaba khangdri ngai thadok bhaibasi anugi mari mata natraga magi ukildi hausi phabugi laktribra laktri sir angang du thadokro child welfare commission da sinakro asumna haraga call adu thamki gauri na hanglei kari hairiknino angang du child welfare commission da thaki batare aduga angang du thadokki bataragadi anuna magi maral du yajaroi dawribani adubu ma so hujikti wa amata ngangdre magi ukil lakla kanda phongdorak pasu yai nate masidi aikhoin magi ukil du laktringai da tawgadab thabakni ado nupisina magi statement piu yaraktragadi kamdoba adu waragadi aingonda thadoro asumna wari sanarba matung SI Harsna haibagi matung ina makhoi gi police personnel lupi amana child welfare commission gi projecta da hai madam ho chatpagi permission du pire aduna madam angang si puraga chatkiba yarani asumna harakpadagi projecta na angang asida amuk hai jase child welfare commission home da hana chalase aduga makhata na nang kadai da leigedagi haibado lepkadabani masi haraga thoke tawbada nupi asina amuk hari mapanda media gi musing haidung raire aduna maningom do inisase asumna haraga anuna leiriba room adu fauraga tholakpada riyaga anuga thengnarami thongnawdagi anuna riyagi makhut paidun yali adubu makhoi ani una handanaba puthokki aduga SI Harsna hari riya thogdoksil singnariba miyoi ani una hanba yade kari chingnaba sir riyana karigumba mata tokide masita singmani sir okay adu waragadi nangna aikhoida asengba achumba do haidoktriba karigeno hayo asengba achumba pumnamakto sir riyana thogdoksida karimta tawba leiti adudi asengba do hayo nangna karigumba nasana nasagi naraldu yajab taragadi aikhoina nangi mating pangba yagani masi haraga che ama pidun amu hai ano masida haribasi nangi ukil yaudana nang nasana nasagi statement tu pigani haibi yajare haibi cheni nasana voluntary oina sida sign tawsilo aduga riyagi mating pango asumna haibadagi sign tawraduna recording ga loinana statement lawba hawi SI gauri na hangnei ano aikoi dayo kari kari tawkibano anuna wari singdu mathang liba hori aina chakhumdagi thang suri ama lawraga amuk hana ai room da halakmani ai ngai hakti thong manakta leptuna lei bikram na magi manakta changlaknaba haibadagi aina changsilaga thang suri du mon makhada lolaga thamki oh adudi nangna thang sori duna kari tobu pambadagi purakmano ngayak leiraga aina mabu thang duna thinmani asumna masana haidok jaragraba matung salen gi rumda makhoi ahum punduna wari sanai SI Harsna hari sir masana sumaral siya jarabanina charge sem sarse officer salena ngayak khalaba matungda hairi sumdoro noina mabu medical test tobu matamda mahaksi rape tawkibara haibadu madu khangnaba test to sir kari rape haiba sir madudi kari ganu sir makhoi si yum pan minaduna leiminaraba nupa nupini natabrani sir matang sida namdev changtun hari sir anugi mapani haiba ama mafam sida lai oh ai wari sage
asumna haraga officer Salena wari sai adongi mingdi kari ko bibage Subot Burman ko sir ngasi hing Bikrambo thang ne attack to rambagi pau sidi tar banatra hoi thajare aduga adongi isa rupisina thaudok sida yamna chawna chenaba prime suspect amani hoi aina mafam sida yorpa matamda madusu ai khangjare adongi isa nupinasu thaudok sida ma chene haibasi masana su yajare hayengsi court ma masana maralsi yajare haibadu phongdok kadawribani aduna magi afabo ukil ama nekpagi mathok tai ai ukil khangnaba amata su leite hojik numidang athengbasu oibanina kanamtagi mateng lowrubasu farak tarani asumna anugi mapaga wari sanaramlaga mapanda amuk thoglaktuna Salen amadi Namdeva wari sani Namdeva hari sir Bikram hariba miyusi miyamna yamna ikai khumnariba ukil amani aduna kanamtana magi mayokta case thengnaba ngamlo sir Salena ngaiha khalaga hari Madhav ti kadai lekre asumna hek harakpaga Pankaj Tripathi haibadi film sida advocate Madhav ki yamna nanba entry sin ama ulai sinasida ulibasi advocate Madhav luhongbagi ahanba numini mahaki nupiga punna famduna leiri tanja sida officer Salengi call ama lai call adu Madhav na receive tawi haibiu sir hauji kadai lege aigi khunggang da lai aigi uncle amagi machanupiga ai luhongi case ama lai masinang pamra ayeng magistrate court ta chatkadabani adu aidi luhongbada ngairi masi thadok lamlaga kamtongnu lakani case si pambra pamdabra client do sel paiba imungira ngasi hing Bikram Chandra do thang attack toram lai Bikram Chandra haidi ukil do magi nupina case si prime suspect ni case si nang pambra pamdabra haibado hairo nang na pairo hairagadi ai atopu ukil ama thige dawribani pungani muk leiraga Patna tagi paigdaba flight ama lai ado flight ki paisa dudi makhoina pigadra Madhav hayeng thengnarasi hoi sir masi haraga phone hek thambaga firon loisinaba sem saba hawi maduda magi nupina hari kadai chatoino Madhavna Mumbai chatoini haina khumlakpada magi nupidu yamna harauna makha tari kari haiba ekhoi Mumbai chatlani wa kaya da nuwairaba Marine Drive ta koiba chatpa haibase aigi angang oiringai gi manglani aduga Amitabh Bachchan ga unaba ado akhoi karam gan chatuino akhoi ni nati ai thandani chakaduse aigi thapak khara leire kamdongna nang na tomda chatuino ngasi khakta luhongbada ngairi akhoi gi luhongbagi ahanba ahing phawba enjoy tawdringaida ai yaudana nang chatpa yaro angawba sidi luhongba haibase ahing amakhaki natene masidi akhoi gi punsi chupagi leiminaga doribani ai amo halakani yaraba ai yam thuna halakani thadose asumna hairamlaga Madhav Mumbai gi damak yumdagi thoklakpa hawi matang sida Madhav ki mamana tanaraklaga hari ichanopa nang luhongbada ngairi ne ahing amata sunang gi nupi sigi leiminako ima yare tose swaida lepase karigino nangna nangi nupi ratanabu puduna chalibadi mabu pregnant oirba matamda yum sida bo halao ima mafam dur leiba matamda yam wagani aina chalibase yam lubu case ni mafam dur mana kari tawraga leidoino mafam dur leiba matamda mangonda boring yam chugani matang sida Madhav ki nupina mama da hari ima Mumbai da leibadabu kanana boring chudoino yare ma ai case mai pak namba mangol piro aingonda emotional oiba matawdu ulakano asumna advocate Madhav na hairamlaga makhut hairamduna mahak rikso tonglaga numidang simaktada Mumbai gi damak mahaki khungang thadoktuna lakba hawi TV news channel amada reporter amana wa ngangli miyamna sakhang naraba public prosecutor Bikram Chandra bu ngarang ahing thangna thilamle
Mumbai Police tagi phangba pawgi matung ina Bikram gi nupi anu City Hospital tagi ngarang ahing dumaktada phare hairi makata ba update ki damak channel asida adumak mideng ta aduna leibiramo hairi ba TV ki pawsi Bikram gi mamana hospital tagi yengbani Bikram su hausik hospital asimaktada laikan nari bani mathangi nongan bagi sinda anu gi mapa Subodh Barman na anu bu unaba lai aduga hari anu ai kari tawgadabano ai gyan tadre karigumba problem lairagadi nang aingonda hairo ai Bikram da wari sagi aina ukil ama kaure nang na sana thoduk sida naralu yajakibado madu hausik nauna semdok semjin tawbada mana nanggi na ting pangani anugi chinbal dagi wahai amata haiduktana mamit dagi mapi leptana sinthaba makai mapagi wahai singsi taba tamak tari loinana mathang sindana advocate Madhav Housing Police Station thunglare aduga officer Salenga wari sanari advocate Madhav na hari sir anuna maraldu masana yajare hari basibu yajakrabra adudi sir mana ukil pamdragadi kari ye ingon call tawrukli bano selfie kaminanaba call tawrukli bra maram haibu Madhav masigi kesi atopa ukil lamatana thengnaroi adu sir nupi duna thangna thilamdaga ma kaida sali jano ai khoi sumadu khangde adubo pung khargi matungda masu hospital da lai aduga mana lakdaga masi soi khrena ngakpi na ba hairak libra sir aduga ma yamna kaplami as masana su lakdaga masagi maraldu yajaram labanina adu weragadi masidi open and shut case ni natrani sir madusu khangtri adubo ai khoina khangdaba karigumba angakpa kharadi case sida lairi aduna nangna case si thengna bahuro natradi makoina government ki ukilama magi damak pikhragani kanana maithina bagi damakta lanthengna adu sardi nupi du da kari gi damakta thabak tu pangthok lipano haina hangbibra sir ai khoi gi wahang gi paukum singsi straight oina mana ai khoi da amata pirakte nangna amuktang mangonda hangdagi yengo adu sir ai gi paisa gi maram do ergadi magi mapaga wari sanaro asumna sinnasi loidaduna anugi machanupi Riyasu mabok Bijayana Child Welfare Commission home dagi puraga mayum da laki aduga police station gi senda amuk ulai advocate Madhav na anu da wa hai bhauri khurumjari ai samak Madhav Misrani adom gi ukilni ai gi thabak sidi adom na hairak pasing du da yumpham oiraga chathaga dawri bani aduna thokiba thodok singtu amata sithadana aingonda amukta haibiro masina nangonda puri polam singdo khara yanghan ga dawri bani ngarang ahingsi kari toki anu kari mata khumde Madhav namu makha tai aina haidi nangna sagi mata madumlo adubo aikhoina thengna ga dawri ba thabaksi akaknaba matamdani makhoiga magistrate court ta haujik thengna ga dawri bani nangna ingonda kari mata haidragadi kamdawna nangi bel du phangga dawri bano ising thakpa pambra ising khara thakira masidasu anu kari mata khumdana adumak tumina lei Madhav namu makha tari nangi na sanupi ama lei chumiko matang sidadi anu wangang le ai riyaga unaba pami unaba yaroi makhoina unabagi ayabadu madu piroi hojik nang magistrate court ta mafamdu da chatlaga thengnaga dawribani mafamdu da makhoina nangi mathakta charge mayam ama tawsilakani karigumba nangna bail fangduba taragadi makhoina nangbu judicial custody da thaga dawribani ado ukil yaudana statement pibagi ayaba piribasiti nangna sagi wakhalnara masidasu hojik anu karimata khumdana adumak lei karimata khumlaktabadagi Madhavna makha amukta sili oh phare adusu yare ado nangi nupa Bikram Chandraga karigumba problem kati laina kibra haidi
ꯑꯔꯨꯕ ꯃꯔꯝꯁꯤꯡ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯃꯥꯒ ꯐꯨꯅ ꯆꯩꯅꯈꯤꯕ ꯅꯝꯆꯥ ꯅꯝꯊꯦꯛꯅꯕ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯅꯈꯤꯕ ꯍꯧꯖꯤꯛꯁꯨ ꯑꯅꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯃꯥꯙꯕꯅ ꯃꯈꯥ ꯇꯥꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯔꯤꯃꯠꯇ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯤ ꯅꯪꯒꯤ ꯃꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯗ ꯎꯀꯤꯜꯁꯨ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯪꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯈ꯭ꯔꯤꯅꯤꯅꯦ ꯑꯣꯀꯦ ꯐꯔꯦ ꯑꯗꯨꯁꯨ ꯇꯣꯛꯂꯁꯦ ꯅꯪꯅ ꯄꯤꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯇꯨ ꯃꯗꯨ ꯈꯛꯇꯅ ꯍꯦꯛꯇ ꯆꯠꯅꯕ ꯌꯥꯕ ꯅꯠꯇꯦ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯀꯣꯔꯠꯀꯤ ꯃꯃꯥꯡꯗ ꯅꯪꯅ ꯅꯔꯥꯜ ꯌꯥꯖꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪꯅ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯀꯣꯔꯠꯀꯤ ꯃꯃꯥꯡꯗ ꯍꯥꯏꯒꯗꯕꯁꯤ ꯅꯪꯅ ꯇꯧꯈꯤꯗꯦ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯤ ꯑꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯔꯛꯇ꯭ꯔꯒꯗꯤ ꯑꯩꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯅꯣ ꯅꯪ ꯋꯥ ꯉꯥꯡꯂꯛꯑꯣ ꯅꯪꯒ ꯔꯤꯌꯥꯒ ꯎꯅꯅꯕ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯒ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯃꯇꯥꯡꯁꯤꯗ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯑꯃꯅ ꯆꯪꯂꯛꯇꯨꯅ ꯑꯅꯨꯕꯨ ꯄꯨꯊꯣꯛꯈꯤ ꯃꯇꯥꯡꯁꯤꯗ ꯑꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯥꯙꯕꯅ ꯂꯣꯟꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯈꯤ ꯑꯅꯨ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯀꯣꯔꯠꯀꯤ ꯃꯃꯥꯡꯗ ꯅꯪ ꯅꯔꯥꯜ ꯂꯩꯇꯦ ꯍꯥꯏꯔꯛꯀꯗꯕꯅꯤ ꯅꯔꯥꯜ ꯌꯥꯖꯕ ꯁꯨꯌꯥ ꯌꯥꯗꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯑꯅꯨꯒꯤ ꯌꯨꯝꯒꯤ ꯍꯦꯜꯄꯔ ꯎꯅꯗꯨꯅ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ASI ꯒꯧꯔꯤꯅ ꯋꯥꯍꯪ ꯆꯠꯊꯔꯤ ꯉꯔꯥꯡ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯅꯪꯅ ꯌꯨꯝꯗ ꯊꯥꯗꯣꯛꯂꯒ ꯆꯠꯂꯤꯁꯦ ꯄꯨꯡ 6 ꯑꯗꯨꯋꯥꯏꯗꯅꯤ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯕꯗꯒꯤ ꯑꯩ ꯌꯨꯝꯗ ꯍꯟꯕꯅꯤ ꯃꯥꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯟꯕ ꯃꯤꯁꯨ ꯑꯣꯏꯗꯦ ꯑꯗꯨꯅ ꯋꯥꯔꯤꯁꯨ ꯀꯌꯥ ꯁꯥꯟꯅꯗꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥ ꯃꯇꯣꯝꯇ ꯂꯩꯒꯜꯂꯤ ꯃꯥꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯃꯇꯝꯗꯗꯤ ꯀꯗꯥꯏꯗ ꯆꯠꯀꯜꯂꯤ ꯑꯗꯨꯃꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯌꯨꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯕꯁꯨ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯏ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯆꯠꯀꯟꯗꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯁꯤ ꯌꯨꯝꯗ ꯂꯩꯒꯜꯂꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯃꯥ ꯃꯇꯣꯝꯇ ꯂꯩꯒꯜꯂꯤꯁꯤ ꯃꯥꯁꯤ ꯋꯥꯈꯜ ꯋꯥꯕꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯔꯩ ꯌꯦꯠꯅꯕ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯒ ꯂꯩꯕ꯭ꯔꯥ ꯑꯗꯨꯃꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯕꯤꯀ꯭ꯔꯝꯒꯤ ꯗ꯭ꯔꯥꯏꯚꯔꯒ ꯎꯅꯗꯨꯅ SI ꯍꯔꯁꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯔꯝꯗ ꯍꯪꯉꯤ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯅ ꯈꯨꯝꯂꯛꯏ ꯕꯤꯀ꯭ꯔꯝ ꯁꯥꯔꯅ ꯑꯩꯕꯨ ꯀ꯭ꯂꯕꯇꯒꯤ ꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯑꯗꯣ ꯉꯔꯥꯡꯁꯤ ꯕꯤꯀ꯭ꯔꯝꯒ ꯅꯪꯒ ꯀꯗꯥꯏ ꯆꯠꯂꯨꯏ ꯉꯔꯥꯡ ꯑꯌꯨꯛꯇ ꯁꯥꯔꯗꯨ ꯀꯣꯔꯠꯇ ꯆꯠꯂꯤ ꯅꯪꯁꯤ ꯗ꯭ꯔꯥꯏꯚꯔ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯅꯃꯤꯠꯇ ꯎꯁꯜꯂꯒ ꯊꯧꯕ꯭ꯔꯥ ꯁꯥꯔ ꯑꯩꯁꯤ ꯕꯤꯀ꯭ꯔꯝ ꯁꯥꯔꯒꯤ ꯗ꯭ꯔꯥꯏꯚꯔꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯦꯗꯥꯝꯒ ꯃꯈꯣꯏ ꯑꯅꯤꯈꯛ ꯑꯗꯨꯝ ꯆꯠꯄꯁꯨ ꯌꯥꯎꯏ ꯃꯗꯨꯗꯗꯤ ꯁꯥꯔ ꯃꯁꯥꯅ ꯑꯗꯨꯝ ꯒꯥꯔꯤ ꯊꯧꯖꯕꯅꯤ ꯉꯔꯥꯡ ꯅꯪꯒ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯅꯣꯏ ꯁꯥꯔꯒꯤ ꯃꯨꯠꯇꯤ ꯀꯝꯗꯧꯏ ꯁꯥꯔꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯗꯨꯝ ꯎꯏ ꯃꯦꯗꯥꯝ ꯑꯅꯨꯒꯤ ꯂꯩ ꯐꯥꯎꯕ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯂꯩꯍꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯦꯗꯚꯣꯀꯦꯠ ꯃꯥꯙꯕꯀ ꯑꯅꯨꯒꯤ ꯃꯄꯥꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯤꯟ ꯎꯠꯂꯛꯏ ꯃꯥꯙꯕꯅ ꯍꯪꯕ ꯍꯧꯔꯛꯏ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯑꯅꯨ ꯃꯇꯣꯝꯇ ꯑꯣꯏꯗꯣꯏꯔꯥ ꯍꯣꯏ ꯃꯥ ꯃꯇꯣꯝꯇꯅꯤ ꯑꯗꯣ ꯃꯥꯁꯤ ꯌꯥꯝ ꯁꯥꯎꯒꯟꯕ ꯌꯥꯝ ꯁꯥꯊꯤꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯒ ꯂꯩꯅꯈꯤꯕ꯭ꯔꯥ ꯑꯩꯒ ꯃꯥꯒꯁꯤ ꯄꯥꯎ ꯐꯥꯎꯅꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯃꯥꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯁꯤ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗꯅꯤ ꯑꯗꯣ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗꯨꯗ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯒꯤ ꯃꯃꯤꯗꯤ ꯎꯕ ꯐꯪꯈꯤꯕ꯭ꯔꯥ ꯃꯥꯅ ꯄꯨꯝꯅꯃꯛ ꯇꯧꯖꯈꯤꯕꯅꯤ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯅꯕꯒꯤ ꯃꯔꯝꯁꯨ ꯑꯃꯠꯇ ꯎꯕ ꯐꯪꯈꯤꯗꯦ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯅꯨꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯕꯤꯀ꯭ꯔꯝꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯏꯁꯨ ꯈꯔ ꯂꯩꯅꯈꯤꯕꯒ ꯂꯩꯕ꯭ꯔꯥ ꯃꯇꯝꯗꯨ ꯉꯁꯤꯗꯒꯤꯅ ꯆꯍꯤ 3ꯃꯨꯛꯀꯤ ꯃꯃꯥꯡ ꯑꯣꯏꯒꯅꯤ ꯕꯤꯀ꯭ꯔꯝꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯑꯅꯨꯒꯤ ꯃꯁꯥꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯌꯦꯡ ꯆꯠꯊꯔꯤ ꯍꯥꯏꯔꯛꯈꯤ ꯀꯔꯤ ꯂꯥꯌꯦꯡ ꯆꯠꯊꯕ ꯃꯥꯁꯤ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯁ ꯑꯃꯅ ꯂꯥꯌꯦꯡꯂꯤ ꯍꯥꯏ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯂꯩꯔꯤꯁꯤ ꯀꯔꯝꯕ ꯅꯨꯡꯉꯥꯏꯇꯕꯅꯣ ꯑꯩ ꯑꯗꯨꯗꯤ ꯈꯪꯗꯦ
ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯌꯥꯝꯁꯤ ꯀꯣꯛ ꯆꯤꯛꯄ ꯐꯥꯎꯕ ꯊꯦꯔꯥꯄꯤ ꯇꯧꯅꯔꯦꯗꯅ ꯑꯗꯨꯅ ꯑꯩꯅ ꯃꯇꯝꯗꯨꯗ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯈꯟꯖꯜꯂꯨꯗꯦ ꯑꯣ ꯐꯔꯦ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯟꯊꯦꯡꯅꯕ ꯍꯧꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯤ ꯊꯥꯡꯒꯠꯄ ꯍꯧꯔꯕꯅꯤ ꯑꯗꯨꯗꯤ ꯅꯪꯅ ꯀꯦꯁꯁꯤ ꯊꯦꯡꯅꯔꯅꯤ ꯑꯩꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯑꯗꯨꯒ ꯃꯥꯌꯣꯛꯅꯔꯒ ꯇꯧꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯇꯧꯒꯅꯤ ꯀꯣꯔꯠꯀꯤ ꯃꯅꯨꯡꯗ ꯈꯛ ꯅꯠꯇꯅ ꯃꯄꯥꯟꯗꯁꯨ ꯇꯧꯕ ꯌꯥꯕꯁꯤꯡ ꯇꯧꯒꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯕꯦꯜ ꯑꯃ ꯐꯥꯏꯜ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯈꯪꯒꯗꯕ ꯑꯃꯅ ꯍꯤꯌꯥꯔꯤꯡ ꯑꯃ ꯆꯠꯊꯕ ꯃꯇꯝꯗ ꯂꯥꯛ ꯑꯃ ꯂꯧꯒꯅꯤ ꯃꯥꯗꯝꯁꯤ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯨꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯒꯅꯤ ꯕꯔꯃꯟ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯑꯣꯅꯔꯅꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦ RBP ꯀꯦꯃꯤꯀꯦꯜꯁꯅꯤ ꯃꯗꯨꯗ ꯑꯩꯅ ꯃꯦꯅꯦꯖꯔ ꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯔꯤꯇꯤꯌꯔ ꯇꯧꯕꯁꯨ ꯆꯍꯤ 2 ꯐꯥꯔꯦ ꯑꯗꯨꯕꯨ ꯃꯥꯗꯝꯁꯤ ꯊꯣꯏꯅ ꯋꯥꯕꯤꯒꯅꯨ ꯑꯩꯒꯤ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯑꯩ ꯍꯣꯠꯅꯖꯒꯦ ꯑꯗꯨꯕꯨ ꯍꯥꯏꯕꯤꯔꯤꯕ ꯑꯦꯃꯥꯎꯟꯇꯨꯃꯛꯇꯤ ꯑꯩꯉꯣꯟꯗ ꯈꯔ ꯑꯣꯏꯊꯣꯛꯄ ꯋꯥꯒꯅꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯅꯥꯝꯗꯦꯕ ꯊꯣꯛꯂꯛꯂꯒ ꯃꯥꯙꯕꯇ ꯍꯥꯏꯔꯛꯏ ꯃꯥꯙꯕ ꯑꯅꯨꯗꯨ UNN ꯆꯦꯔꯤꯇꯦꯕꯜ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯔꯤ ꯃꯥꯒꯤ ꯃꯦꯗꯤꯀꯦꯜꯒꯤꯗꯃꯛ ꯑꯗꯨꯒ ꯃꯐꯝꯗꯨꯗꯒꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯀꯣꯔꯠꯇ ꯑꯗꯨꯝ ꯆꯠꯂꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯙꯕ ꯅꯥꯝꯗꯦꯕꯒ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯈꯤ ꯁꯤꯟ ꯆꯦꯟꯖ ꯇꯧꯔꯗꯨꯅ SI ꯍꯔꯁ ꯑꯃꯗꯤ ASI ꯒꯧꯔꯤ ꯃꯈꯣꯏ ꯑꯅꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯔ ꯈꯟꯅꯔꯤ SI ꯍꯔꯁꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯗꯨꯅ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯕꯗꯨꯗ ꯃꯥꯅ ꯍꯥꯏꯔꯛꯂꯤꯁꯤ ꯃꯥꯅ ꯕꯦꯗꯔꯨꯝ ꯐꯥꯎꯕ ꯂꯥꯛꯈꯤꯕꯗꯨꯗ ꯃꯔꯛꯇꯨꯗ ꯃꯥꯅ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯂꯩ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯅꯦ ꯍꯣꯏ ꯃꯥꯅꯤ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯃꯥ ꯃꯇꯝ ꯈꯔ ꯂꯧꯏ ꯍꯥꯏꯕꯅꯤ ꯊꯧꯗꯣꯛꯇꯨ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯞꯅ ꯋꯥꯈꯜ ꯈꯔꯗꯤ ꯈꯜꯂꯤ ꯀꯔꯤꯅꯣ ꯃꯥꯅ ꯃꯇꯝꯗꯨꯗ ꯈꯜꯂꯝꯒꯗꯣꯏꯁꯦ ꯒꯧꯔꯤ ꯃꯁꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯄ꯭ꯂꯥꯟ ꯇꯧꯗꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯅꯠꯇꯦ ꯃꯁꯤ ꯃꯥꯡꯖꯧꯅꯅ ꯈꯜꯂꯒ ꯍꯥꯠꯅꯕ ꯍꯣꯠꯅꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯒꯧꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯒꯠꯂꯤꯗꯤ ꯒꯧꯔꯤ ꯊꯧꯗꯣꯛꯁꯤ ꯁꯨꯞꯅꯒꯤ ꯆꯍꯤ 12 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯕꯨꯛꯇꯒꯤ ꯊꯥꯡ ꯁꯣꯔꯤ ꯁꯠꯇꯣꯛꯂꯤꯕꯅꯤ ꯃꯁꯤꯗꯕꯨ ꯑꯩꯅ ꯀꯝꯗꯧꯅ ꯁꯥꯎꯔꯣꯏꯗꯧꯔꯤꯕꯅꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯅꯨ ꯃꯦꯗꯤꯀꯦꯜꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇ ꯆꯠꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯄꯨꯊꯣꯔꯛꯂꯤ ꯊꯣꯛꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯥꯙꯕꯅ ꯇꯥꯟꯅꯔꯒ ꯂꯥꯛꯅ ꯋꯥ ꯍꯥꯏꯔꯛꯏ ꯒꯧꯔꯤ ꯃꯦꯗꯥꯝ ꯃꯥꯒꯤ ꯃꯃꯥꯏꯁꯤꯗꯤ ꯈꯨꯝꯖꯤꯟꯕꯤꯌꯨ ꯑꯁꯨꯝꯅ ꯒꯧꯔꯤꯗ ꯍꯥꯏꯔꯕ ꯃꯇꯨꯡ ꯑꯅꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯅꯨ ꯁꯥꯏꯀꯦꯇ꯭ꯔꯤꯁ ꯑꯃꯅ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯔꯤ ꯍꯥꯏꯔꯤꯁꯤ ꯀꯔꯤ ꯇ꯭ꯔꯤꯠꯃꯦꯟꯅꯣ ꯃꯗꯨ ꯑꯃꯨꯛꯇ ꯍꯥꯏꯔꯝꯃꯣ ꯑꯅꯨ ꯋꯥꯐꯝ ꯑꯃꯠꯇ ꯈꯨꯝꯂꯝꯗꯦ ꯃꯄꯥꯟꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯦꯗꯤꯌꯥꯒꯤ ꯃꯤꯁꯤꯡꯅ ꯋꯥꯍꯪ ꯍꯪꯅꯅꯕ ꯚꯤꯗꯤꯑꯣ ꯀꯣꯚꯔꯦꯖ ꯇꯧꯅꯅꯕꯒꯤꯗꯃꯛ ꯉꯥꯏꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇ ꯐꯣꯡꯗꯣꯛꯍꯟꯗꯅ ꯂꯩꯔꯝꯂꯤꯕꯁꯤꯡꯗꯨ ꯅꯝꯈꯥꯏꯔꯒ ꯒꯥꯔꯤꯗ ꯑꯅꯨ ꯀꯥꯈꯠꯍꯟꯈꯤ ꯃꯥꯙꯕꯅ ꯇꯥꯟꯅꯔꯛꯂꯒ ꯑꯅꯨꯗ ꯇꯞꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯈꯤ ꯑꯅꯨ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯅꯪꯕꯨ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇ ꯑꯃꯨꯛ ꯄꯨꯒꯗꯧꯔꯤꯕꯅꯤ ꯅꯪꯅ ꯁꯥꯒꯤ ꯅꯔꯥꯜꯗꯨ ꯅꯪꯅ ꯌꯥꯖꯕ ꯌꯥꯗꯦ ꯁꯨꯞꯅꯒꯤ ꯅꯪꯅ ꯍꯥꯏꯒꯗꯕꯁꯤ ꯅꯪꯅ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗꯦ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ ꯅꯪ ꯃꯁꯤ ꯀꯥꯎꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯃꯦꯗꯤꯀꯦꯜꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯨꯕꯨ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯄꯨꯔꯒ ꯆꯠꯈꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯐꯤꯁꯔ ꯁꯂꯦꯟꯅ ꯕꯤꯀ꯭ꯔꯝꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯗꯣꯛꯇꯔꯗ ꯋꯥꯔꯤ ꯁꯥꯔꯤ ꯗꯣꯛꯇꯔ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯁꯣꯔꯤ ꯁꯂꯦꯟ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯃꯥꯁꯤ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤ ꯑꯟꯀꯟꯁꯤꯌꯁꯇ ꯂꯩꯔꯤ ꯑꯗꯨ ꯗꯣꯛꯇꯔ ꯃꯉꯣꯟꯗ ꯊꯤꯟꯈ꯭ꯔꯤꯕ ꯖꯒꯥꯁꯤꯗꯤ ꯆꯞ ꯆꯥꯕ ꯀꯔꯝꯕ ꯑꯦꯡꯒꯜꯗ ꯑꯣꯏꯗꯣꯏꯅꯣ ꯂꯋꯔ ꯔꯥꯏꯠ ꯑꯦꯕꯗꯣꯃꯦꯟꯗꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯡꯒꯜꯁꯤꯅ ꯃꯊꯛꯂꯣꯝꯗ ꯊꯤꯟꯒꯠꯂꯛꯄꯅꯤ ꯑꯗꯨꯅꯅꯤ ꯃꯥꯒꯤꯁꯤ ꯐꯤꯕꯝ ꯈꯔ ꯊꯤꯅ ꯁꯣꯛꯈ꯭ꯔꯤꯕꯁꯦ ꯁꯂꯦꯟꯅ ꯄꯣꯀꯦꯠꯇꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯧꯊꯣꯛꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯗꯣꯛꯇꯔ ꯀꯩꯅꯣꯝꯇꯒ ꯕꯤꯀ꯭ꯔꯝꯒꯤ ꯏꯗꯒꯤꯗꯤ ꯃꯁꯤꯒꯤ ꯇ꯭ꯔꯦꯁꯦꯁꯇꯤ ꯀꯔꯤ ꯐꯪꯕ ꯉꯝꯃꯤ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯃꯁꯤ ꯑꯦꯟꯇꯤ ꯗꯤꯄ꯭ꯔꯦꯁꯦꯟꯅꯤꯀꯣ ꯗꯣꯛꯇꯔ ꯃꯥꯅꯤ
asumna ngahak wari sanarba matungda anu si Dr. Mox ko Dr. Amada laying li haina Bikram gi driver na hairakpagi matung ina Advocate Madhav Dr. Mox unaba laki. Dr. Mox ka unaduna wari sanarabasu anu gi maramda hangba yaba hanglabasu yamna akupa marolti haidukpa ngamloi haiduna haidurakide. Supnaki anuda nariba layongsi clinical depression ni asi khakta hairaki. Nakal amadana anu hospital yaurakle. Doctor na anu dhari. PCM taruk thokpiyo. Private part tagi swab lawgadabani. Asumna doctor na anubu medical test kaya tauba hawrami. SI Gauri na doctor da hangi. Doctor, kari oirami. Kamdore doctor. Report to pung mga dagina taruk phawbagi manungda phangani. Adu doctor, nupidu da rape natraga karigumba force tawbagi khudam di phangba ngamra. Adu makti mande. Adubu hena akupadudi report laklaba matungda fazana khangani. Asumna hospital da anugi medical test loiraba matungda hauzik magistrate court ta puthoknabagidamag anu magistrate yaurakle. Court ta puthoknamdaida ka amada famaliba anugi manakta sangsilaga SI Hars na hai. Nangsi riyaga unaba pamba natra. Ay pumna makhangi. Nangna waribado. Adunani. Ay na hena risk lawrise. Nang amadi riyagidamak. Noy ani kainadana matam pumbada lainabagidamakta nang na hana pikiba statement tu magistrate ki mamangda hongtorakano. Karigumba nang na statement tu amuk hongtoraklagadi police na riyabu amuk hana thautoksida chingnakadawribani. Aduga mabu aikoina wahang mayamam satharakani. Gyan tare ko. Masi hairamlaga SI Harsu mapanda thoki. Anusu karimata khumdana mamittagi mapi leptana tabu makai omchaknana confirm khangdana khanghauri. Ngayaki matungda thaurang pumba loiraduna court ki hearing matam yaurakladuna hauzik hearing chathaba hauri. Just ki maikai dagi hari. Case number 173. The State of Maharashtra versus Anuradha Chandra. Accused ki mathakta mi hanabu honai haibagi maraldani. Asumna hairaga just na khangalakpagi matung ina Bikram gi maikai da lairiba advocate asina hana wangang bahuri. Your Honor, Anuradha Chandra hairiba misak asi ayo withak tu kudong tiningai oiriba misak amani. Prosecution gi witness haibabu magi machanupi Riana adum oibiyai. Aduna karigumba mabu bail pikiba taragadi ay tasengna akiba pui. Aduga magi machanupi dasu hena sapu ama pirakpiyai. Matang sida anuna just hari. Riyabo aiga amukta unaba yagadra. Please, aigi ichanupi ko unaba pami. Please, amukta unahan biyo. Just na hairakpagi matung ina madhab na amuk wangang lai. Your Honor, malem sida lairiba machaga sena khainaraba mama khuding mukta phawriba reaction adugumna aigi client supawi. Aduga aigi client na thawdoksi pangthoknaba honai haibagi witness hausik phawbagidi kanamtana proof tawdri. Matang sida Bikram gi maikai da lairiba advocate asina marak thatun hari. Your Honor, defendant si hospital gi emergency ward tagi arrest tawkrabani. Madhav na mo hari. Your Honor, madugi ahingdudi aigi client si magi mapuroi babu hospital da madugi phibam du ubu matamda thamoi sokpa tanjani. Aduga madugi thamoi sokpagi haifam tawphum khangdaba matangduda police na magi statement record tawkhibani. Mana wa fawwa ningthina phajana ngangthokpagi condition oidaba matamduda Bikram gi advocate aduna amuk hari. Madhabji adungi client na wahina haiba khak natana mahak na yajare haidana irabani. Adum ubidabra magi statement ta iriba singdo maduda clear oin irabani. Ma ukil pamde haidana. Madhab na amuk makha tari. Your Honor, aigi client na police station na pikiba statement ta masana maralya jai haribadu aigi client na yaningde. Masi harakpadagi just na amuk hanglai. Anuradha Chandra, nang nasana nangi naralya zakibadu maduda nang lepabra. Wahang sida anusu ngayhak khanlaga koi na yenglai. Maduda Madhab na naralya jaganu haibagi ingit tawri. Madudagi amuk laithoraklaga anu SI Hars ta amuk yengi. Kari khumsige ngayhak tang khali.
Aduga anuna kumlai. Aduga anuna masagi maraldu yajare haina kumlai. Paukum si tabadagi just na madhab tahari. Madhabji, nangi client siga hana mangjonana unaraga amtadi pau phaunarak puyadro. IPC sections 307 amadi 324 gi matung ina Anuradha Chandrana mi hana bo hona bagi maralda amadi ma masana khudong tiningai oibu khulai paiduna masabu China pizza bagi damak mabu court sina judicial custody da thare matang sida madhab na hari. Your Honor, defense na bail gi file ama tawri. Kanamba ground da aigi client si mentally unwell oi. Masi magi psychiatrist na pirakpa letter ni. Mahak si clinical depression amadi anxiety gi damak Dr. Mok Singh bina hausik treatment chathari. Atopa advocate aduna amuk marak thalai. Your Honor, nupi sigi machanupi bu safe oina bagi damak bail si reject obu pamjai. Anuna kumlai. Ai gi ichanupi da karimata tawroi. Madu ai khoina kamdong na thajaga dawri bano. Maramdi aina aigi ichanupi bu yam nungsijai. Oh, nangna nangi na chanupi bu yam nungsijai sinine. Adudi nangi nupa Bikram di kamdoba. Nang mabudi nungsibra. Wahang sige paukum anuna ngay hakti pide. Amuka so hanglai. Aina simple question oina hanglisini. Nang Bikram di nungsibra. Ai mabu nungsi. Oh, aduga hausina mabu nang nathang na tinba. Asumna anuda hairam badagi advocate asina just amuk onsilaga hari. Aina haijabuduni Your Honor. Maksi ayubi thakta kudong tiningai oiba misagamani. Mayam si taraba matungda just na lauthore. Magi bail sikae. Hariba accuse judicial custody da 60 days ki oina thare. Asumna numitsi court ki hearing si loisiladuna anubu maral gi matung ina judicial custody da thamna bagi damak purakhi. Atopa nakal amadana SI Harsta forensic ki maikai dagi call ama lakhi. Call adu receive tawi. Hello, kari haiba? Ha, soitrabra. Okay, pare. Report to details to aigi email da tharo. Okay, thank you. Asumna phone thamkraba matungda ASI Gauri na hanglai. Kaidawre harino. Anudu pregnant oire. Kaino harisibo. Asumna sentence tawraga jail gi security na anuda hari. Nang pregnant oire mise nang gidi laibag yam farabani. Natragadi general ward to oner lairamgadabani. General ward di khung phawa tingthokpam laibanati. Asumna pregnant su oire ba anu thawdok amana maram oirega judicial custody da numit humpuni wana khangba tarami. Nongma officer Salena anubu treatment chathariba Dr. Mox ki manakta laktuna anugi maramda hangi. Aduga anugi medical record singdi. Bikram na medical record sing si pamdi. Mahak na ingonda request tawrki. Anubu private oina treatment chathanaba. Adudi karigino doctor. Maram haibabu anu amadi magi punsi mahingsi mayamda khanganing tabagi oiramba yai haina khali. Haidi masi mayamna sakhangnaba public figure ama oibanina. Anu amadi Bikram si adomna matau karamna khanglakibano. Maru mapangsingi maramdagi khangnarakibani. Aduga aigi ichanupi Ridhiga Riyaga sutinabani. Anugi treatment sidi karamba matamdagi satharakibano. Chahi mari mukki mamangdagi treatment haurakibani. Anu si pregnant oire haibasidi adom khangbra. Khangde. Anu nasu madugi maramdadi aingonda haidi. Ado Dr. Mox thawdok thokiba ahingduda Bikram na gyan mangdringai hospital chalamdai mikuptuda mahakna wahi amaka hairami. Mana hairambo wahi si Mox haibasini. Mana doctor gi ming palambasigi matangda idea kati leibibra doctor da. Late sir. Adubo numitugi numidangda aigi ichanupi Ridhibu yung phaw mana thinbiraklami. Adubo
mana igi ming palambadugi maramdi aisu khangba ngamde okay anyway doctor masu yam thuna phagalak maram khuding makto ai khoi da hairak poisano masigi matung da police na anugi numitugi call record sing thigat pa matamda khangba ngamki madudi anuna numit asigi numidang da call manga tawkhibagi record fangba ngamki ahanba call da Bikram da aduga anisubu call da psychiatrist Dr. Mox da aduga ahum subu call da India Life Insurance Company asina chingba singda call tawbagi record sing phangki ahum suba India Life Insurance da call tawkhibagi record sigi matangda khanaba horki masigi matangda thigatpa matamda anu Bikram amadi machanupi Riya insurance company asimaktada life insurance yauramba thenaki makhatana police sing khanabada Bikram si hatuk laga anuna life insurance ki senpham du phanghona ba tawribra karigumba madu oiram lagana anuna masagi maralya jariba sina karigi asumna case aski matangda maigai kayada onduna yengba horki nakalamadana Bikram su masadu khara leng otpa ngamlakle haina hospital dagi pau pirakpadagi Bikram gi mama Bijya amadi Riya punna harau Bikram bu unabalaki Riya nasu mapabu ubu phanglani khanbada harauna laksaki adubo makhoina hospital gi oksilakba matam sidadi khudak asida Bikram gi hakchang ka hena phibam soksilakuna khudak asida Bikram gi aroiba sor honba mikup haibadu oiki nungaiba asa amaga loinana lakiba Riya mapagi thawai yaudrba asiba chang yenglaga khangamdraba chainaga loinana yumda halakpa taki ona thoina law khongna kapsaki court ki hearing da public prosecutor gi site gi wafam pukhalaki madudi Bikram so hojikti sirabanina anuna mi hatpagi damak IPC section 300 ki matung ina magi phangpham tokpa chairak tu phanghanabagi matangda khananaba wafam pukhalaki adubo defense counsel ge maike degi su anugi bel pibi nabo wafam pukhalaki adubo court na maram chade haiduna mathangi hearing si anuna angang unaraba matungda oina pangthoklagani haina lauthoraki loinana Riya bu mabok Bijya gi yumda statement lobada public prosecutor oina leiriba advocate asi yaurambagi damak case asida makhatana hairiba advocate asi yaudana khanghalaki asumna anu tha khara jail da wana awaba kaya khanglaba matung hojikti machanupa ama phangjari masigi matungda anugi ukil asina Riya da wahang khara hangbalaki Riya nangi babana nangonda nangi imana naribisigi maramda haiba leibra babana ingonda imasi depression lei hai adudi karam matamdano hairise chahi ani gi mamangda adudi Riya nangi babaga nangasi yam close oine ko adudia madi aigi best friend ni adudi nangi babaga nangasi tim mamu oiraga nangi imabu section na senare adudi aduga maduna tabatay di noy na imagi damakta kari tawi imasi yam kaugali ningsinggandi aduna babaga ay kana mabu tangay fadana senadaba yadi noy na imagi damakta wajaba senajaba si imana di khangbra khangdi aduna takpadi nangi ima senay haibasi khangandana nangi babaga noy ani khaktang secret oina khangni haibani ko aigi ipana imagi maramda yam kupna yengsinaba aingonda itattatana haidi karamba maongdano haidi imana atopa miga wari sanaba imana yumdagi mapanda thokpa khudingma adudi kariginu Riya maramdi kanagumba miyoi ama depression leiragadi aikhoina mabu mateng pangbibasi darkar oi aduna imana tawba thabak khudingmak magi khongup magi phirol potchai kanaga phone da wari sanai khudingmaksi aina loina check tawi Riya
masi khuding maksi nangi babana nangonda tau haibra hai imagi anaba sinamaram oiraga khuding maksi ai khoina cheksina senabani asumna wari sanaraba matung mathangi senda police station da ulai aduga SI Hars na hari Namdev sir Bikram ge office dai kui da na tharkiba che sing collect to haibu di tawrbra hoi tawjare sir sida lejare sir masi pumnu maksi numit humni gi mamangda magi address ta tharkiba ngaktani sir asumna che sing tu mathang lokhatuna yengbada Mumbai traffic police na anugi mingda tharkiba che ama yaurami tharkiba che asi atai kari sunati anuna Dr. Mox ki yumda chatpa numituda anugi gari atu mafam chadana khamlambagi damag fine thina naba tharkiba che ni masidagi Dr. Mox police station puduna laklaga wahang kaya sathaki Dr. Mox singbe anuna Bikrambo hatpa numituda anusi adonga unaki ko wahang sida Dr. Mox ipa pakana ngaya khali pakum biu doctor unade adudi masi karino aikoina Bikram gi office tagi phangba traffic police ki salani masida yauri basi Anuradha gi gari gi number ni thongdok thokpa numit November gi tang kun mapan numit tu da Anuradha gi gari si nangi building gi mapan da leiba no parking area da park tawdun thamlami ko Dr. Mox karimata khumde ipa pakatna adumak lei aina amuka songlisini Anuradha si Dr. Mox ki yumda laklambra laklamdabra hayo laklamdabra laklami adubo yam kuina leiramde aduga kari gi oidaba ngangino sir masi confidential oiba matter ni nangna police aikoi si kari oina khale ha kari oina khange pare aina huji khudak asidagi hanglakpa khudingmakki pakhum chumna nangna pigadabani kariguma nangna chumna khumdredana aina nangi punsidu loisila kango khummo adudi karigino numittuda anuna laklamise sir masi confidential ni kari confidential haiba aina phajana hangsidu khumo kari tawbuno mana laklamise sir magi pregnancy gi maramda haiba laklamani kari adudi nang sumadugi maramda khanglamnaba oh nangna magi pregnancy gi maramda khangamisinadi mana Bikrambo hatka dawre haiba sisu nangna mangjongna khanglamlani ne sir madugi maramdadi ai karimta khangdi sir karigino nangna police ai khoida miram lise noi ani gi marakta kari aron mamari no lainarise sir karimta lainadi sir sumna ki patient amaga lainaba mari du khaktani masina taba amata lekte sir oh masi patient neba nangi nungsiba misakti nataba nati sir adugumba mari amata lainadi sir hauzik kesi solve tawre Bikrambo hatpasida nangsu yaure natra sir madugi matangdudi ai karimta khangde sir karigino nangna aingonda hanjan minamangangse masigi matang sida officer Salena SI Hars pu kokthok hai karino nangna khalise nangna tawribadi yam lale karino nangna doctor duda criminal amada tawgadaba mawong du tawribedo karamba basis tano yang biu sir masigi basis tani sir Bikram hatpa numituda anusi Dr. Mox ki yumda chali numituda makhoi ani unakibasi karigidamakta losingadawribano sir magi nupina mapuroi bu hatpa ayama kesingda atopa third party ki miyoi adum yawgali isam samna nupiduga nungsinaba misak yare nangi ahongba makhalgi novel do madu pabalepo sir masi novel nate thokhiba thoduk sing haibani sir
Sir, amukta mating pangbiyo. Dr. Mox amadi anu na pokliba angang duga DNA test tawbagi permission du court tagi phangna ba amukta honabiyo sir. Aina proof tawgani. Please, please sir. Officer Selena ngayhak khalaga hari. Okay. Ay court tagi permission lawna bu honarake. Adubo masida Mox ki ayaba amadi yamna mathau tai. Thank you sir. Thank you. Masi hairam laga SI Hers Mox thamliba katuda amuk changlak laga hari. Mr. Mox, farene. Nang si Bikram hatpada yaudre haina laurasine. Adubo masi ay koina proof tawba tai. Sir, come down na sir. Ay gimating umta pangbiyo sir. Supnagi DNA test amakagtang tawgadabani. Kari haiba DNA test. DNA test. Ay koina crime sindu dagi unidentified oiba DNA khara phangi. Aduna ay koina icham cham na masi nangira nangi nattabra haibadu khag confirm tobu pami. Sir, ay bu thajabiyo. Ay mafam duda chaluba leite sir. Okay, farene. Adu oiragadi DNA test tobusida nangi complaint amata leitre ko. Ay koina nangbo nangi yumdagi hui chinglaga purakpadungna hanjin purakpadusu ay pamde. Asumna Dr. Mox ki DNA test tobu matamda DNA adu matching oirambana anugi nauna fangliba macha adugi mapasi Dr. Mox ni haibasi confirm toki. Pausi tongan ba media gi khuthangda mafam sinba thongki. Dr. Moxu magi patient amaga loinana sexual misconduct tawbagi damag court na Medical Council of India da khanghanduna magi medical license fawba kakannaba recommend tawragani haina court ki maikai dagi su lauthorki. Defense Council na Bikram gi maramda thikat pa yabasing thikat ki. Maduda Bikram ga drug dealer amaga karigumba posak ama khusinabagi photo ama fangbang ngamki. Masidagi Bikram si drug user amara haibasi khanaba horki. Maramasina court ki hearing amada public prosecutor oriba advocate aduna Bikram gi mama Bijabu kauthokuna hangbada Bijana khumlai. Bikram drug user amanati. Photograph asida uriba Bikram na drug dealer amadagi kariguma posak ama laiba uribasi masi drug nati. CBD oil ni. Bikram gi manaw nupa drug ki damag hairiba posak asi laibani. Mahag Down syndrome na nabani. Ayamba matamda magi masasi yam nungaitana wana khangi. Ay koina Dr. mayama matanare. Hidak langthak mayama masu pijaba yaba pijare. Adubo magi masada kanabadi amata phangba ngamdi. Supnagi hairiba oil asina magi masada pothaba haibadu phangi. Hairiba oil makhal asi India da haujuk phawbagi oinadi hidak oina sijinnabagi ayaba leitre. Maram asina hairiba posak asi drug dealer dagi leiribani. Asumna mathangi hearing amada amuk thaudok thokpa numituda anuna yumdagi makhongna thonglaklaga lambida lakpagi CCTV camera gi footage adu defense na puthorki. Masigi matangda Defense Council gi advocate nupi asina hangba horai. Anu numito gi ahing duda nangna yumdagi kari pairaga chali. Karim to pairaga sati. Anu CCTV camera gi footage ta mayek seng ui. Nangna karimba posaga ma pairaga chakpado. Aduga nangna dustbin amada posaga du langthuglami. Madu karino. Please anu court asida mayek seng amukta hayo. Petroleum jelly ni. Madu nangira. Nati. Adudi Bikram ki. Ano? Numituda nangna statement pibu matamda nangna haikibasi Bikram na nangwanda ising lawru nabagidamag downstairs da thai haiki. Adubo mana nangwanda downstairs da chalhalibasi
ising lobo chalhan madinati. Chumiko. Aduga, nang na numitu da life insurance company da sukol tauki. Maduna kari maramgi. Aina call tauki badudi. Aina sibu matamda Riana kari panghogadagi haibagi matangdani. Oh, kari gino dudi nang na sibagi maramda kalam lisina. Ay khangbo ware. Kari no nang na khangbo ware harise. Ha, kari no nang na khangbo ngamdrise. Matang sida anuna kaplaga yamna thamoy sokna harki. Bikram na mahakpu rape tawi mabu hanjin force tawduna sex tawna bu honay haibana chingba wafam kaya anuna phongdoraki. Anugi wafam sida public prosecutor oiriba advocate asina amuk hari. Your Honor, akiba haibasibu laitragadi oidaba ngang ngami aduga mi hatpusu ngami. Madugi example haibubu aikhoigi mangda lairibasini Anuradha Chandra. Mahaksi yum palaba luhong laba nupi amani aduga atopa nupa amagi masasu kansip oirabani. Magi mapuroibabu makhut makna thang na thilamnaga magi chahi tarani thoi khakta ngairibi machanupibu matumta thamlamnaga yum thadoknaga chalibani. Aduga pung kharagi matungda magi nupasi tasengna sirabra haibadu confirm taunanaba hospital da amung laki. Numit kharanigi matungda Bikram su adumak thawai mangkhre. Magi punsi ama loikre. Masi semjin sajin ba icham chamba wari manate. Tasing ba thongdoktuni. Aduga mana haurakpada likiba wari dudi makoigi private life ki wari ni. Maikai marida wal na question ba makoigi yung manungduda kari tawki haibasidi kanamata na khangba ngamloi. Your Honor, Anuradha Chandra ki wari di ay khoi na tare. Aduga magi nupa Bikram di hausik ay khoi ki irakta hinglaga laitre. Magi wari di ay khoi na tabo phanglaroi. Nupi asina hat khibana maram oraga. Masigi lanjadaba isam chamjaba maithong sigi marumda mihat pa amagi fajaraba lichatu lotuna thamle. Aduna logi matung ina masigi mihat pi asigi mathakta khwaidagi ahakpa chairak adu pigadabani. Maramdi aikhoigi leibak sidi lo leiba leibak nina. Maram singsina Your Honor, prosecution na court asida request tawjari. Madudi section 302 gi matung ina Anuradha Chandra bu sibagi chairak pigadabani. Thank you, Your Honor. Asumna haukibana tha kharab sida court ki hearing kaya chathaduna nakal animakna case asigi evidence kaya puthoknaduna proof taunanaba yamna kanna honaduna lakhi. Prosecution gi maikidagi su mapuroi ba haliba anubu khwaidagi chawba chairak adu phanghannabu honari. Aduga defense counsel gi maikidagi su phanggadoriba chairak asi yariba makai hanthanaba angamba thakta honari. Anusi abuse victim amani haibagi wafam phawba pukhlaki. Numit kayanigi matungda ngasisi court ki hearing chathagadaba aroiba numini. Case asigi hearing chathaduna lakiba amadi Anuradhana jail da leirakhiba matamsi ngasiga thana numit 310 suba numini. Nakal animaki tongan wafam sing tarba matungda just lauthori. Ayamba matamda abuse haibasi kanamtagi mitmangda tawde. Victim sing makoi masamakna phawba makoi da tawribasi karino haiba khangjade. Masigumba aranba thong singsi Bikram Chandra na magi nupi Anuradha Chandra da chahi kaya sathaduna lagi. Anuradha na matam kaya abuse ke awaba mayuk na dun lakibasi court asina khanare. Adubo court asina masimasu lepe. Madudi Anuradha Chandra na pangthokiba thong adu self defense amanate. Anuradha Chandra na pangthokiba action adu maram oraga magi mapuroiba Bikram gi thawai mangkhre. Masin maram oraga IPC section 304 gi matung ina mi ama hatpagi chap chaba chairak tumakti natabida culpable homicide ki chairak adu mangonda pire. Court asina Anuradha Chandra bu kaisum sangda chahi ani leibagi chairak adu pire. Adubo case asi hek haurakpadagi
ngasi phawada case asi satharak pasida Anuradha Chandrana tha tara jail da leiduna punsi lelakle maramasina court asina Anuradha Chandrabu chahi amaga tha ani gi damag jail da makha ta na thare asumna court ki hearing asi loisin kibaga loinana criminal justice behind closed doors haiba crime thriller legal drama web series asi matang asida loisin ki tasengbagidi season asida leiribasi episode ni pani film sidadi visual oina ulakpanina wari si yamna koirga chali adugi sumathakta court ki hearing si aduki matik masing yamna chathai yam koithokna aina film sigi wari si mayamda paudam jaragadi mayamna su khara taningba watkani khanjabadagi maru oiba court ki hearing gi tangkak adu khaktang lokhat jaraga atopa wari da koithoktana case sigi wari paring si khaktada mayambo puna bo hona jabani yamna tena paudam jabani matangi nungairiba film amada amuk mayam punna channel asida amuk hana thengnaminasi